TV Amadi Wahong Radio gi Humanity Service Awana Amadi Channel Ashigee Chaokhatnaba Group ama OIRIBA Diamond Donors gi Diamond Donor Meet KHONGJOM da Donor Member KAYAGA LOINANA PANGTHOKRE Thauram aduda mapumoina ahal oiraba miyoi yankhaida ningtham thagi kambal yenthokhi amadi thauram yawba lakhiba mit uzadraba miyoi ahum dasu kambal pikhi Thauram aduda members singna haraute yamna haizaba talent kya yauna isai saireng jagoi na chingba utkibaga loinana laikhidraba donor mari gi photo da laikatuna ikai khumdaba utki Thauram aduda Diamond TV amadi Wahong Radio gi MD James Haikhruzamna haikibada chahi kaya humanity service ama oina aruba ana ayek yaubasing sanaroi kaya artist sing yauna thohaningdaba kanglu ki irangda laikhidraba amadi asok apan kaya kidney fail oiraba cancer patient kaya da mateng pangliba group asina thada lupa chama chama khainaraga mateng pangduna lakpani group asina chahi amada donor sing punsinaduna donor mit haiduna pangthokpani Donor sing sigi manungda nomagi afangba sunomba fi sabi thabak toba tawtaba khaidana miyoi lising amaga chani romna member oiri member singi awana dasu onsinduna mateng pangba group amani makhatana group asina humanity service leptana chathakigani haiki Thauramadu Padma Shri Namairapam Kunjurani Commandant CRPF Amadi Wangkhaimayum Nandini second in command CRPF su saruyaki